ꯒꯤ ꯋꯥꯔꯣꯏꯁꯤꯟ ꯑꯃ ꯄꯨꯔꯛꯄꯗ ꯃꯅꯤꯄꯨꯔꯒꯤ ꯏꯟꯇꯔꯦꯁ ꯁꯣꯜꯂꯛꯄ ꯌꯥꯕꯒꯤ ꯆꯤꯡꯅꯕ ꯂꯩ ꯍꯥꯏꯅ MPCCꯒꯤ ꯄ꯭ꯔꯁꯤꯗꯦꯟꯠ ꯒꯥꯏꯈꯥꯉꯝꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ ꯊꯋꯥꯏꯅ ꯄꯣꯟꯊꯥ ꯄꯤꯈꯤꯕ ꯄꯨꯂꯤꯁ ꯄꯔꯁꯅꯦꯜꯁꯤꯡꯕꯨ ꯅꯤꯡꯁꯤꯡꯗꯨꯅ ꯂꯩꯕꯥꯛ ꯁꯤꯟꯕ ꯊꯨꯡꯅ ꯄꯥꯡꯊꯣꯛꯄꯒꯨꯝ ꯄꯨꯂꯤꯁ ꯀꯃꯦꯃꯣꯔꯦꯁꯟ ꯗꯦ ꯄꯥꯡꯊꯣꯛꯅꯈ꯭ꯔꯦ꯫ Manipurda ahanba oina class 3 gi environmental studies ki comic textbook ama ngasi education minister TH Radheshyamna phongkhrei. United Tribals People Organization amadi All Tribal Sandstone Labor Association anina kaukiba matam kaktaba banna Indo-Myanmar border threat ta chauna akaiba pikhrei. Krumjari Times of Manipur News ming tabiriba pumnapu Elezabate na taramnong chari hauze miyam da pau sandokna pizari. Naga issue gi tungkoiba waroishin ama purakpada Congress Party na ikai khumnai adubu Naga issue asigi waroishin ama lakpa matamda Manipur gi miyam gi interest solakpa thoklabadi madugi mayokta Congress Party na chap chana thengnagani haina Manipur Pradesh Congress Committee gi President Gaikhangam na phongdokhrei. Ngasi BT Rota laiba Congress Bhavan da pangthokiba pawgi mifam amada mahakna makha taraduna matam sangna Bharat Sarkar amadi NSCN IM ani ki marakta chathakiba Naga Pisok asigi manungda kari yauribage haiduna khanghanba leitre. Masigi waroishin ama tha asigi manungda puraklagani hairiba sida Manipur gi apunbaki saktamda solakpa yabage machak sing yauramgadra haibagi chingnaba leire. Masida paliba lenga asina sokadaba karishu leite haiduna leithokliba asi yaningdei karigomba Manipur miyam ki interest solakpa tarabade madugi afafata gi daita lenga asina pugadabani Congress Party gi oinadi miyam gi damak lepkani haibasi lengtraba firepne masigi sumathakta hayeng pangthokadoriba all political party gi mifam dasu Congress Party na rajniti dal gi khenaba thamdana saruk yagani haikhi akoina appeal tawningi BJP state level BJP ni center BJP ni Manipur ke states thugai ga ba matlab state asigi against tawgada ba adugum agreement yaba tarabdi akoi party the for resign to mangani natragana sarkar lai bi ke bathau tade akoi kanigi kai haini akoi state asigi interest the maru ai haibase masig state chap chaba lepaga madugi thongna do uningi modu lepiu sini singma tawdang sida party dola doli khaktana akoi khombam da lepminna rakanda akoi Manipur kan batai Manipur sing kan batai haibasin sing haibadi aduji khone hena kiri sina karisu tawroi di hairaga ngarang mak paisin khre karisu tawroi haisu hojik se karisu tawrabra haibasi so kan taw hayimak se konegi kari all political party meeting kauri akoigi sigma sigama tamsda akoi adu ada dola doli khak loi adu akoigi party digi su representative ani thagani kai firet lepi gadori bano habdo khoi khangdok ningi Paugi mifam adada saruk yakiba hanagi Chief Minister O Ibobina Naga Piso asigi waroishin ama chatliba tha asigi manungda puraklagani hariba sida lamdam asida leriba miyamna tumina leithokpa yaba matam natrei Naga Framework Agreement asigi manungda kari yauribage haiba ngasi fawba khanghanba leitrei maram aduna masigi waroishin ama lakpada lamdam asigi miyamgi interest solakadra haibasi chingnadaba ngamdei karigomba Manipur gi saktamda solakpa tarabade madugi daita center amadi state lengakna pugadabani haikhi Amna picture ba haiba tare matam sangna ningkha tamna leramba dugumba state se masigi territory se ningai chauba haisira kari haini organization sing the based over organization oitar su valley the based over organization oiba targa su madu hauji ki moigi penna bani haidna masi solve tawraga loire haidna tung the Kairkadava state Sigi Punba Saktam da Apunba territory the Kairkadava condition Yauba Targadi Koi party gi standi Akoi Madu Yabasuk Moina Koi Hana Degisu Tamjakri Baduni
Maraibak Mazatigidamak Mathau Tona Tawaina Ponta Pikiba Police Personnel Singbu Ningsingduna Laibak Senba Thungna Pangthok Nabagum Manipur Police Nasu ngasi Manipur Police Commemoration Day Palan Ahanba Manipur Rifles Laiba Memorial Complex sa Pangthokrai Thauram aduda Manipur Police ki DG LM Khaute amadi atai makok thongba official kayana athauba singgi ningsing khubamda hailei kathe loinana gun salute piduna leikhidraba athauba personnel singi mafamda ikai khumnaba utki DG LM Khautena haikibda police haiba sinfam asi kathokpadana isaruk oina oiba sinfam amani ima leibak na mangda thamduna duty gi damang thawai katkiba police personnel singbu ekhoina kaidaunungda kaufade makhoigi mathauna maringjen amadi kathokpagi magun asi atangbani haina mahak na haiki. The day is observed all over the country in memory of the supreme sacrifices made by the police officers and men throughout the country year after year, and it's a solemn occasion for us. That's why we have organized Soak Parade and also placed floral wreaths on the Martyrs Memorial. I hope and pray for the souls of those martyrs who have laid down their precious lives for the country. Thobal District asu Thobal District Police amadi ahum shuba IRB na sinduna Police Commemoration Day gi palan thoram pangthokrai Laikhidraba Thobal Police ki personnel singi mafamda hai lei tamduna ikai khumnaba utki thoram aduda Thobal Police makok thongba official sing amadi personnel kayana saruk yakhi Kakching District Police na sinduna Police Commemoration Day lising Taramapan gi thoram ngasi SP Kakching gi office asu pangthokhi SP Kakching Victoria Yengkhomna luchingduna mathau pangthokpada Laikhidraba Kakching District ki manungdagi police personnel mari amasung Laiba asigi oina mathau pangthokpada Laikhidraba personnel singi mafamda general salute piduna amadi laikatuna ikai khumnaba utki Ngasigi thauram aduda mathau pangthokpada Laikhidraba police personnel marigi imung manungda district police Kakching gi maikaidigi achamba khudol pot piduna ikai khumnaba utkhe thauram aduga mari lainana Kakching district police ki SP Victoria Yengkhomna mathauna faraba mariba ki damak thawai katkraba athauba police personnel sing aduna miyamgi yaifanabagi damak lauramba thongdang kaya adubu ikai khumnaba utpa oina thauram asi pangthokpani Miyamnasu police ki kathokpa kaya asi masak khangbiraga police force asibu yamna magun leiba miyamgi thabak ningthina tauba ngamba force ama ohenbiu haiki ngasi police commemoration day 21st October se khoi Kakching district police ta su pangthok chari ai khoi gi martyrs oikraba khoi gi police mayam gi mafam da khoi nei kai khumna ba uttuna makhoina khoi gi public service law and order maintain tawbada mating mayam pambiram badu khoina ningsing jaba oiraga khoi numit asi palan tawjabani the public sing nasu police punung sibiduna khoi ge sacrifice asi recognize tawbiraga police force asibu ya magun laiba force ama public service piwangamba force ama ohenbiu thank you Jiribam District asu Jiribam District ki Laikhidraba police personnel ahum gi mafamda ikai khumnaba utuna ngasi police commemoration day gi thoram pangthokrai thoram aduda Jiribam ki SP Mubi Morangthem district police ki makok thongba sing yauna personnel kayana saruk yakhi Laikhidraba police personnel sing imung manung gi miyoi singda khudol potsu pikhi thoram duda wangang laduna SP Mubina Laikhidraba personnel adugi kathokpa dubu nauhauna na ningsingduna personnel sing gi pukning thawatki Manipur da ahan bo ina Education Minister T.S. Radeshamna Class 3 gi Mahiroi Singhi Environmental Studies ki comic textbook ama Babupara da leiba Samagra Shiksha ki conference hall da pangthokpa thoram ama da phongkrai Education S ki Commissioner T. Ranjit amade Director T.H. Kiran Kumar su thoram adu da saruk yakhi thoram adu da Education Minister T.S. Radeshamna primary tha ki curriculum da comic textbook asi hapchin bagi pandam de chahi matang asida leiriba Mahiroi Singbu lairik hena pahaning bagi ithil ama pina bani haki
Matamgi matung ina angang sing na chumnagi lairik khakta pabada pukning changba walakpa asigi yenglaga anoba lairik makhal asi puthokpani haiki mahakna lamda masida lairiba oza singna anoba wakhal puthoktuna angang singbu lairik pabada hena pukning changnaba honabiduna hena afaba mahiroi puthokpada mateng pangbiu haiki comic textbook se si India की मफम अमतर तौली अखोइना अहान बने साग थोंग से सब मानव मटेरियल से पीर कांदा अखोइगी अखोइना थोंगगा आइगा साक्संगना थोंगगा अदुम खेननेबा कइनो कन मोइदी तोंगान तोंगान मोंगना हावना भाइना मोइ खल्लेबा अतोप मेथड अप्लाई तोबा अखोइना तौब नतन अदुना ओजा ओइरिबा एजुकेशन डिपार्टमेंट लेरो ऑफिशियल अखोइ से वी हैव टू लर्न to do the same thing in a different way. Same thing in a different way. Comic si kamain tawgen na mano adu pai dringai da moina hiram level duga same content same standard tura amuk madu comic tu tamhala yengba kana improvement laga di si impact si phai hai ga dom na madu iduma khitang honest hoina sincere hoina tawbiro haibe se magai appeal tawge United Travels People Organization UTPO amadi All Travel Sandstone Lever Association anina kokhiba matam kaktaba banna Indo-Myanmar border trade ta chauna akaiba pikhrei ngasi ayu angan badagi UTPO amadi All Travel Sandstone Lever Association mori anina lengak na handak Yangang Popi Lokchau Wildlife Sanctuary Lokthokpagi notification kakadabani Technopole District ki khun Kharabo Reserve Forest Lauthokiba adu handoo amade district asida nung lengoi pekpa thingba thamliba si handokadabani haiba yauna atai atopa demand kayaga loinana matam kayagi Manipur lengakta tanduna lakpa demand sing asibo thabakta oina paikhattabagi paleldagi more fawagi lambida matam kaktaba ban chathaba hokhibane ban asina maram oraga Imphal amadi more dagi makhal amatagi gari sing lambi asida chena khidrei masina maram oraga India amasung Myanmar leba ani ki marakta chathariba treta chauna akaiba pikhi loinana ban manungda Imphal more lambi ki khudeng thabi khungi sarukta ban sagatpa singna gari sing amata chathan khidrei ban manungda thokhaningdaba thongdok sing thoktanaba more ki additional SP KH Robinson OC More Police Letko Hau Baifai CDO ki Inspector Bikram amadi police personnel kayana ngak senki Paugi Marta natin mabraya malausari. Prabhavati Handloom brings you special offers for Ningol Chakoba. Ningol Chakoba na lakpa sida makhal kayagi fi fanek fangbiragani. Laisabi, yumpalabi, ahal oiraba imasing na setpayaba, inbayaba, fizol kudingmak fangbiragani. Ngasi maglengsin birau Prabhavati Handloom. Moirang khom sawgaizam lairak machin natraga aikhoigi phone number 6909126615 natraga 700580023 da call tawirau. Prabhavati Handloom. Break imatong dataram nokchari makhataba pauda Hauziki matamda skill development haibasi yamna maru oiba ama oirei haina Labor and Employment Minister T.S. Radesh yamna phongdokhrei Apprenticeship pakwada haiba hiramda nomagoiba awareness program ama hongdokpagi thoramda minister na phongdokhibani Manipur Society for Skill Development asinduna Classic Hotel da pangthokpa awareness program hongdokpagi thoramada Labor and Employment ki Additional Chief Secretary Letkogin Haukip IAS Manipur Society for Skill Development ki Director W Malemnganba Chenglei IAS amade resource person oikiba BK Singna thoramapu oina saruk yakhi Tongan ba business establishment singi amade ITI gi staff kayasu awareness aduda saruk yakhi tawramadu chief guest oikiba Labor and Employment Minister T.S. Radesh yamna makha taraduna
Apprenticeship haibase business tawriba mioi singidi yamna maru oiba amani nomagi oiba awareness asina skill development tawhanbada achoba mating amadi oiragani knowledge amadi skill ani asi yamna maru oi ani asi lairabadi samas ama yamna thuna develop lakhanbada achoba mating ama oigani haiki ITI da thabak loi tawle ITI da tawle kamu se housing hai ge ba ITI instructor ma ta JCB apne art over excavator yaad hai ba kan ka mai repair taw de kan thau kar ma thau ale kan moy thai na mama hai ki apoi ambassador car ki gear do to da training taw mane ba housing te driverless vehicle hai na siner to driverless vehicle sal to accident ka ho thena driver yaw da accident to ro moi di plan taw program taw sa to mina adu hi haira kana huli apoi we do not know how to use automatic gear also adu gi level la le adu skill development hai se adu gi apoi mioi ba apoi no home apoi matung advance or matung ina adu gi sana sana sa to adu bu apoi skill development ko ba BT Road Labor Gambir Singh Shopping Arcade Online Trading Academy Manipur gi Taramatoi Shuba Foundation Dega Mari Lainana ngasi MLA AK Mirabai na BKC Enterprises Private Limited ki Multi Broker Prepaid Trading Center ama sangakhrei MIMS MU ki Director Professor CH Ibohal Maitai amadi BKC Enterprise Private Limited ki Managing Director Bikram Ngasepam su saruk yakhi Paumi Singh da wangang bada BKC Enterprise ki Managing Director Bikram Ngasepam na hangdokliba Multi Broker Prepaid Trading Center asina investor trader amadi broker Singh da hena khudong chahan gadabagi mafam ama pinabani haiki Jai lady but my arms in knowledge sharing and say hi to India Han Hanbook again. Madam the Kano India is agasing the broker amagi broker officer broker amagi officer which is a multi broker go away. I think India the labor 267 stock broker leasing say. Must later any account hang with me on a quiz the laga. No Makatan trade or go by Tanzaki we have. My prepaid to where whenever. Have the my no in fees maybe around 200 or 300 my workstation internet system going to provide the opportunity Manipur Police linkhat ki bagi Rising Day ka mari lainana ngasi chahi khudingi Manipur gi oina khwaidagi faba police station amasung best police officer gi award fanglakhraba singbo ngasi taramna okhrei Manipur DGP award lisini taramapan gi second best police station third Best Police Station amasung Best Police Officer gi mana fanglakhraba Thawbal District Police ki Lilong Police Station Thawbal Police Station amasung Lilong Police Station gi SI Wakib Udin bu taramna okpagi thoram ado ngasi Lilong Police Station da pangthokhibani Thoram ga mari lainana wangang bada Thawbal SP Dr S Ibomchana Manipur gi oina Best Police Station gi mana mathum pibada Thawbal District Police na ani fangba aduga Best Police Officer ki amakhak piba mana fanglakpa si Thawbal District ki miyamna Thawbal District Police pu sagat piba adumakna fangba ngambane Police ki mai pakpa haibasi miyam ki mateng yaudana mai pakpa ngamloi Police Officer singna su thamoi sengna thabak tawba changi masida natana Police Officer singi marakta coordination leina thabak tawminaba yamna mathau tai haiki Sida apoigi mangiba apoigi nahasing generation sing mangido mayam si khar leragadi kuina kalaudragadi oina mangidrobane adu objecti si maina kuina thau maidang chathabada ba yam padana koni adu si je loirakanda koi hojing mayam pulaga muri hepta thambagi yung program je si ge doina doina pakalakwe kaino da kuina drug cha ba haibsi accident ni kuina sida Thasi tang tara tarita Friendly Environmental Warrior FEW Jirbam na sinduna pangthokiba Siroi Festival gi ukrul da chatluba advisor H Rajen Kumar Singh na luchingba mioi kuntra na saba kangbu ngarang Jirbam da halakrai FEW gi kangbu aduna Siroi Festival thoram ga mari lainana Siroi ching maton lom khiba aseda mateng chauna mateng pangbirakhiba Environmental Minister TH Shyam Kumar FEW की Chief Advisor सुओरिबा Manipur Food Industries Corporation Limited की Vice Chairman K Sarat Kumar Jiribam की DC Mayanglangbam Ras Kumar SPM Movie Additional SP AK Sadananda na chingba Myoy Singbu FEW की President K Puna Singh na thagatpa amadi tawbimal khangba utki Ningsing bayai khongchada sida environment की matangda awareness piba lamtu sengba uchara thaba की thoram singsu pangthoki Mama amasung mapa lekhidraba matung hingnabagi lanfamda lanthingnariba chairakta mayum su mai tumna chakraba Moirang Sendra Road Ward number 5 ta leiba
Fairembam Utam Chahikun Apokpa Lekhidraba Basantada Social Worker Thongam Santi Singna Ngarang Tengbang Polam Sing Kusina Kray Moirang Kendra Progressive Front ki Secretary Utam Kumar Amadi Atai Thomi Singh Leikai gi Miyoi Kaya su Tengbang Polam Sing Kusinaba adu da saruk yakhi Hiramasi ga mari lainana Social Worker TH Santi Singh na phongdokhibada Moirang Kendra gi manungda leiriba awana taraba singda Moirang Kendra Progressive Front na Tengbang piduna lakli Masigi saruk amo ina Tengbang Polam Singh asi kusinabani aduga matomta hona zaraga hingliba utamgi oiriba fibam si thamoi sokna nungaite lenga ki yum sabagi scheme su fauraga yumfam thonba ngamdabadagi kakhrei aduma amuktang hingtha hanbiraga yum sabina ba lenga ki pukning chingsinki magi simu yumama mai de tumna sakre have se tabda ayona yam shocking hoki sidi magi sigumba yamna sathiraba victim magi sigum imung manung se urubadagi ai thamoi da follow power khalamana ai go nanga sidi sense ma khalai Awawa punsi mahing amadale liba PH Utam Advanced Intermediate College Class 12 tamli apopa mapa lekhidraba apopi mama thoibisu atopa nupa amada mayum pankhre sagai onkhre mache ani su luhonkhre matomta su nomduna lairik su tamna bahonari haukiba bor numit ki numidangda mamanabagi da chatlingai mahaki yum mai tumna chakhibani mahaki awabada mateng pangliba social worker ti ai santi amade Moirang Kendra Progressive Front pu thagat pafungdokhi Paugi Martha natin mabre amatang galawzari. Kangla food product ti iram dong dia seng ma mahong yeng dio garlic mixer khatana tana kangla gi ano food item singi mahok kangla bada ngauroi do kana bu leibu Kangla Liklang Pare All Manipur Women's Voluntary Association Amawavana Hingbagi Wahantok Leiba Chaukhatpa Nungaiba Tangdu Leitaba Ketnaba Leitaba Kunai Amagidamak Leblakpa Chahi Kuntrap Mapung Parakli Liklang Pare Lagliba October Kungamari Amawavagi Kuntrarak Suva Foundation Dega Mari Leinana Sinjariba Nungairaba Ishai Nomagi Thoramni Liklang Pare Mafam Baige Chandra Open Air Theatre Board Matamna Nungthil Pung Manga Miyamna Sungsoy Shoitana Saruk Yabiu Liklang Pare Break matungda taram nauchari makhatao pauda lambi thong faraga hekta chakhat pakauba yaroi haina social scientist Dr. IS Konthozamna chahi khudingi pangthokpa Best of Amiki Ningthaukhong Public Park da ngarang pangthokpa preliminary round gi thoramda phongdokhrei Magna makha taraduna art and culture ngakuna chakhatnaba honaba atopa lebak singdasu khanghanaba honaba ngamba adusu chakhatpadagi masak amani aduna hawalakliba artist singbu yokhatnaba aikhoi khudimak na hona minasi haikhe thauramadu mioi tara tarukna athoi ahen tanabaga loinana ngaikhong khulendagi P Rohit Moirang Pansangdagi Buddha Chandra film amadi Nachawdagi H Omitana makok mathang sing takhi Thauramadu makok mathang takraba makhoi ahumna Amik Bisnupur Center gi mahut sinduna Best of Amik lising ni tara mapanda saruk yagani hairi Bisnupur gi SPL Priyadarshini na phongdokhibada Bisnupur district dasu makhal suna saknaraba artist lay tungdasu tholakhigani aduna art and culture chawkhatnaba aikhoi khudingna thodang lofam thoi haki ꯑꯩꯈꯣꯏꯒꯤ ꯂꯝꯗꯝꯁꯤꯒꯤ ꯂꯩꯖꯔꯤꯕ ꯁꯛꯇꯝ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯂꯝꯗꯝꯁꯤꯒꯤ ꯂꯩꯖꯔꯤꯕ ꯑꯗꯨꯒꯨꯝꯂꯕ ꯅꯍꯥꯁꯤꯡꯒꯤ ꯑꯣꯏꯕ ꯑꯗꯨꯒꯨꯝꯂꯕ ꯌꯥꯝꯅ ꯇꯦꯂꯦꯟꯇꯦꯗ ꯑꯣꯏꯔꯕ ꯑꯗꯨꯒꯨꯝꯂꯕ ꯑꯥꯔꯇꯤꯁ ꯀꯌꯥꯒꯤ ꯄꯣꯠꯁꯤꯡ ꯑꯁꯦ ꯍꯦꯟꯅ ꯗꯦꯕꯂꯞꯃꯦꯟ ꯇꯧꯗꯨꯅ ꯑꯩꯈꯣꯏꯒꯤ ꯂꯩꯕꯥꯛꯁꯤꯕꯨ ꯄ꯭ꯔꯤꯊꯤꯕꯤꯒꯤ ꯊꯥꯛꯇ ꯑꯗꯨꯒ ꯅꯦꯁꯅꯦꯜꯒꯤ ꯊꯥꯛꯇ ꯃꯁꯛ ꯇꯥꯛꯄꯗꯣ ꯗꯦꯠ ꯏꯁ ꯗ ꯚꯦꯔꯤ ꯏꯝꯄꯣꯔꯇꯦꯟट ꯄꯥꯔꯠ ꯏꯟ ꯗ ꯋꯥꯔꯜड ꯐꯣꯔ ꯗ ꯃꯅꯤꯄꯨꯔ ꯀꯣꯟꯇ꯭ꯔꯦꯛꯁ ꯍꯥꯏꯇꯥꯔꯦ ꯑꯃꯒ ꯑꯃꯒꯒꯤ ꯃꯔꯛꯇ ꯋꯥꯏꯊꯣꯛ ꯋꯥꯏꯁꯤꯟ ꯑꯁꯤꯒꯨꯝꯕꯒꯤ ꯀꯂꯥꯁꯦ ꯃꯁꯤ ꯑꯩꯈꯣꯏ ꯇꯣꯛꯊꯣꯛꯑꯀꯥꯟꯗ ꯍꯦꯟꯅ ꯑꯩꯈꯣꯏꯒꯤ ꯃꯁꯛ ꯊꯣꯛꯄ ꯀꯂꯥ ꯑꯃ
हे न महुन थोप कलाम अनो होनबदा अखोई पुन सर्व यामिनसी हाइबा वाफम सिम सोइना ngasiगी अनो बा होरतिबा अखोई यंग टैलेंटेड अखोई आर्टिस्ट सिंगा मसी मसो अयाकी माइके दिगे एन रिको चमन तौजरिगे बिष्णुपुर डिस्ट्रिक्ट असिदसु असिगुम्बा noted artists singers amasung akhoi talents mayam ama art and culture gi lam sidesta mayam amasu leire mayam amasu puthokre habase akhoi ngapningai oidaba wafam ama lamdam asida lai harauba matamda ahuba mai sizinaba si fai fate amadi maitaina lai haraubada jingmi furup ki jagoi sabada yetnaba kaya lakpa sigi matangda ngasi umanglai kanba apunba lup ukalna sinduna umanglai haraubagi matangda nomigoiba khana nainaba mifam ama ngasi lamyanba sanglenda pangthokrai thauram asida manipur gi ningthau lesemba sana jawba professor kangjia mangang ukal gi president chanam navachandra slopland public school khongjom gi principal Babulin Maitai Amadi International Awardee Dr. H. Jiten Singna Athoi Baleng Birakpasing Ona Saruk Yakhe Thauramasiga Mari Lainana Mayamna Lai Harawada Taugadaba Tauroidaba Kayagi Matangda Khana Nainakhe Amadi Chanam Navachandrana Thauramasiga Mari Lainana Wafam Kaya Amasu Fongdokhi Malemgi tongan ba mafam singda pangthoknabagum District Health Society Thawal na sinduna iodine watpadagi thokpa laina singdagi ngakthoknaba numit palan thauram ngasi Chief Medical Officer Thawal gi office complex laiba conference hall da pangthokrai thauram aduda wangangladuna District Health Society Thawal gi mission director su oriba CMO Dr. N. Jiten Kumar na Mioibada iodine watpadagi tamthiba laina kaya nahale chahi nauriba angang sing inkhalakliba sing amadi miron binupi singda iodine asi yamna maru oiba posak amane iodine watpa nupi amana angang soinaiba pokali khaupombagi laina asi iodine watpadagi thokpani iodine yalaba natraga iodine yauba thum asi iodine watpadagi thoklakpa laina dagi ngakthoknaba sizinai masi icham chamba mayamna sizinariba thum aduni haiba wafam singsu fongdoknakhi Patriotism and Nation Building Sabka Saath Sabka Vikas Sabka Vishwas haiba themda Nehru Yuva Kendra Bishnupur na sinduna Moirang College ki Auditorium Hall da Declamation Contest lising ni 18 pangthokrai Tauramduda Moirang Kendra ki Principal Dr. K. Anand NYK Bishnupur ki DYC Dr. Dhanachandra Salam na athoiba mithunglen oina saruk yakhe loinana Moirang College ki Assistant Professor Singh Dr. Rita Marembam Dr. MD Rafizuddin amade Dr. Khupminthang Khongsaina jury member Singh oikhe tharumaduga mari lainana Dr. Dhanachandra na fongdokhibada haugalakliba naha singbu leibak ningba amade Nation Building gi wakhal hengatnabagi pandamda thoramsi pangthokpani haikhe Speaker tara na saruk yaduna athoi ahen tanakhe makok mathang takhiba singda sel amade certificate sing mana oina pikhe changdamnaba aduda makok mathang taraba singna state ki thakta pangthokpa competition da saruk yagani aduga state level dagi amuk makok mathang taraba singna New Delhi da pangthokadaba national level competition da Manipur gi mahut sinduna saruk yagani hairi ngasi ayu phongkhiba pauche singda kari kari maruba pau yaukhiba habadu mayam puna miyang tamnasi Lamjingba Times MLA Minister Singi Mifam Pangthoktuna Nagawaroi Singi Matangda Khanakre Sirui Dagina Kachau Pung Phawbagi Lambi Mars Phawbada Loisilagani Nanda Kisor Lairik Hairabasu Manipuri Puwari Lana Lamjingba Yaroi Manipur Green Ambassador Valentina Elangbamda Outlook Speak Award Pikre Medicinal Plant Citronella Farmers in the Yentokre Sangai Express Apunbagi saktam kahendanabu warep lawkre political parties singi mifam kawkre CSO singi kaunaba sukhanakre Sangai Express ki sub editor Homer Yumnam laikhidre sakti sizinaraga wakhaiba yaroi tukku pokna form hayang all political party ki mifam pangthok kadawri ruling ki MLA singwa khanakre ngasi Union State Home Minister JK Reddy Impal da thunglagani China na Myanmar Railway chakhatnaba tawriba thabak asi India na tung inbangamdri Morelambida matam kaktana general strike hawkre YMC ki councillor ama fakre Manipur ki khwaidagi sangba PMGSY lambi athuba matam da loisilagani CE Punya Honda ki Wangjing branch hangdokre Naharol ki thaudang
Naga Peace Talk ki waroi singi matang da ruling gi minister MLA singi mifam pangthokre. CM na national leaders sing unakre ngasi Union Home Minister state lakadori. Bharat Sarkar na Naga singi Pan Naga Cultural Body amasung Autonomous Council sembada yakre. Yaripoke Councillor Ito Sakhangdaba Singna Phakibadagi thiba khangdre. Wakat mifam chathakre. Government of India na Nagaland the fear psychosis thokhale. NSN IM. Huyen Lan Pau, Manipur da mayai ka bachinjak sing lalon bagi thabak akibagi masak fangle. NDPS First Track Court na while chathakadaba case khwaidagi yamna leiba court oire. Union Minister of State for Home ngasi Imphal da lakadori. Peace Talk na Manipur gi apun basaktam sohanda na center da taksin na lep na kre. Tukku India government na hauzik Nagalim da masing yam laba lan mi thamjinduna miyam gi pukning da mi paiba pok na ba hotnari. Naga Peace Talk ki matang da political party singi mifam pangthoktuna khanaba chungani MDA. Sana Laibak IM gi Peace Talk Lengak paibada yauri ba MLA singi mifam phamkre. Mai kannaba Chief Minister Biren Delhi da faisin kre. Party pumbagi mifam kauduna lengak ki oiba firap laptop kadabani MDA. Manipur gi Valentina elangbam da lemjaningai oiraba mana khusinnarakre. Maitai su Naga tribe ki phurup amani Haumi Research Guilds. Itel Express BJP legislature ki mifam pangthok lamlaga CM Delhi da faisin kray. Naga issue ki matang da all political party mifam kaugadauri. Union Home Minister Imphal da lakadauri. Tengnoupal District Police na crore taramapan henbagi brown sugar fagat pangam kray. Naga gi waroi sin purakpada Manipur gi ngamkhai sokaloi hairibadu praman yauhan biu Lokesor. Councillor ama mafam marang khangdre. Citronella chara yenthokre. Iraibak Naga Peace Talk ki waroi sina Kanglup singi marakta leita dabagi phibam laklabadi miyam ga loina na thengnagani apun bagi saktam sokhandana ba legislature singi meeting da warep laukre hayang all political party gi mifam pangthok kadori mayum dagi thokiba councillor ama mangkre wakat mifam famkre Loisilakpada maru bapa amuka na pizari. Naga issue ki waroshinama purakpada Manipur ki interest solakpa yabagi chingnaba lei haina MPCC ki president Gaikhangam na phongdokre. Hawaii na ponthapi kiba police personnel singbu ningsingduna leibak senba thungna pangthokpagom police commemoration day pangthoknakre. Manipur da ahan boy na class 3 ki environmental studies ki comic textbook ama ngasi education minister TS Radesham na phongkrai. United Travel People Organization amadi All Travel Sandstone Labor Association ani na kaukiba matam kaktaba banna Indo-Myanmar border trade da chawna akaiba pikrai. Hauziki onadi Manipuri Pau loizare miyeng tabiri basing pamukana khurumzari.